Russia gi land gi Jahajna Pacific Islands Manakta United States Submarine Tankhre Russia gi anti-submarine destroyer amana Kuril Islands Manakta US Submarine amabu namduna laibak asigi singlam thadokhan khinaba Tankhre haina Ukraine gi matang da wangkhalagliba ungkhadaba singi marakta Moscow na ngarang phongdokhre adumoinamak Russia gi wafam adu US military na yakhide hana thorang tawkiba military drill sing adugi manungda Marshall Sapasnikov destroyer aduna awang thangba Pacific ki Kuril Islands ki manakta Russia gi singlam manungda US Navy Virginia class submarine ama leire haiba khangki haina Russia gi defense ministry na haike adubu US submarine aduna ising imai mathakta laknabagi demand adu thausarakidabadagi frigate adugi crew aduna tawpham thokpa pambai sing sizinaki amasung madudagi de US submarine aduna chapchaba magi khongjelda mafam adudagi thadoki haina hena marik chumba mafam sing panduna ministry aduna haike thogdog adugi matangda Moscow da US defense attaché adu ministry na kakhotkre haina defense ministry na haike Russian Federation ki state border bu US Navy submarine aduna thugaiba duge mari lainana Moscow da lariba US embassy ki defense attaché adu Russian defense ministry da kaukhatre haina defense ministry aduna haike adumoinamak US military na thokpa statement na haike makoigi singlam manungda chathai haiba ikoigi operation sing adugi Russia gi wafam aduda achumba mata laite US Indo-Pacific Command gi wangang loi oidiba Captain Kelly Rhines na US submarine singi chapchaba mafam singi matangda mahak wangang loi haike adubu mahak na makata ki international gi singlamda safana aikoi paigani hongani amasung operate tawgani Japan gi Hokkaido ithat ki awang da ladiba Kurils ithat sing adu malem gi ani subalanjaw gi loisilakpa numit singda Soviet lanmi sing na paisin kiba matungdagi Moscow na hujik phawba paide hairiba thogdog adu Russia na pairiba Europe ki Kuril ithat adu gi manakta thokibane madu Russia gi lanmi lak ama henbana Ukraine da nakal ahumdagi koisinduna landagadaw haina nongsup laibak singna singnabaga loinana Russia ga nongsup ka marakta wangna ungkhanari ngai cherakta thokibane numit ama hektada mapung phaba lan ama horakpa yai haina Washington na mangjona section warol thamki Russia gi lusingba Vladimir Putin na adugumba wafam sing adu kaihoba mani haiduna ngarang condemn tawke Russia na Ukraine da pungpham ama da hekta landarakpa yabagi phibam da leire US Ukraine ga lona paring da lanmi amasung equipment kaya chaithokuna lakhiba Russia na haujikti pungpham ama da hekta Ukraine da landaba horaba yai maramaduna Ukraine da lediba America macha sing khudakta Ukraine thadokadabani haina United States na section wa haikre atopa thajaba yaba American intelligence ki source amana lakliba tang 13 tagi landaba horaba yai haina phongdokhe German pause amagi report matungin na lakliba tang 13 ta landaba haunabagi yamna akuppa marol sing US ki intelligence na amasung defense department na phangkhre haide masida Russian lanmi sing na sizinnagadaba lambi amasung makhoigi unit sing na lawgadaba thodang phawba yamna kupna yathokhi haide landabagi thabagasi nongthaktagi bombing tawraga haurakpa yai maramaduna misam sing thoghauna ba honavada khudong thiba lakpa yai haina White House na phongdokhiba wafam ama BBC na quote tawkhi US ki wafam asina maram oiduna prithvi gi atopa laiba kayana su Ukraine da ladiba masagi national singda warning issue tawkhre masagi citizen sing yariba makai khonglei thuna thoroknaba appeal tawriba laibak singi manungda United Kingdom Canada Australia amasung Netherlands yaure lan soidana thoklagani haibagi akiba marakta prithvi gi leader singna aroiba pungpham phawba honabadi toktre United States ki President Joe Biden amasung France ki President Emmanuel Macron na amughana Russian President Vladimir Putin ga telephone do wari sananaba sem sare Russia na di nongsup laibak singna irang sagali haina charge tawre adubu US ki National Security Advisor Jack Sullivan na Russian forces ase hojik yamna chawba military action amagidamak sem saba mapung phana loire haina phongdokhe mahaki wafam se US ki maikaidagi khwaidagi mayek sengna piba warning amani haina lawre tungda kari thorkani haibadu aikhoina haiba ngamde chapchana kari thokodoribano haibadu aikhoi khangde adubu khudong thiningai oiba amasung threat asi marang kaiman ba marakta khudakta thadoktuna thorak pai base lauksing leibagi wafam oire haina Sullivan haiki Vladimir Putin na Ukraine da landana ba phirep lobra haibadu US administration na khangde adubu
military action lawkhatnabagidamak Russiana maram thiri makoigi operation asi nongthaktagi landaduna haurakpa yai hainasu Sullivan haiki Western laibaksingna Russiana Ukraine da athubada landarakani haina phongdorokiba wafam President Putin na yaningdaba utkre Western gi laibaksing amadi media na Ukraine da Russiana landarakpa yai haibagi aranba prasar ama sandokliba si makoina satharagliba aggressive oiba thawong sing aduda wakhal thaidoknaba chatharakpa thawong amani phongdokre Russian Foreign Ministry gi statement asi US ke official singna Russia bu Ukraine da landasilakpa yai haina section warol pikraba matungda phongdorokibane ing 2021 ge loisilakpa saruk amadi 2022 ge haugalakpa sarukta Global Information Space na mamanggi matauga manataba mawong amada media gi campaign ama mayok naragle masigi maruoiba pandamdi malemgi miyambo Russian Federation na Ukraine gi territory da landa silaklagani thajahannabane United States amadi masiga khongbu oina satminariba singna makoigi citizen singbu Ukraine thadokuna laknabagi wafam khangallavani Russia na air assault tauba yauna landa silakpagi thawong asi chatharakpa yai haina US ki maikaidagi phongdorokhiba laikhrabani matam amada hektada Russia na Ukraine da landa silakpa yai haibagi wafam masu hana US ki maikaidagi phongdokhiba laikhrabani US National Security Advisor Jake Sullivan haikibada Ukraine da laiba American singna military evacuation tawrakani haibagi thajaba thamloidavani pung 9 gi matamgi manungda laibaga du thadokuna lakadavani haibu wafam khangalle Ukraine gi ngamkhai paringda Russia gi lanmi sing nahunana thomjilakpa ure haina Sullivana reporter sing da phongdokle masak maming taktokaba US ki official amana phongdokhibada State Department na thangja numitta laukthokhiba wafam amada Ukraine gi capital Kyiv ta laiba America gi embassy gi staff sing Russia na landarakri ngai laiba adu thadoktuna lakpagi mathau tai haide US State Department ki maikei dagisu Kyiv ta laiba US embassy gi staff ki miyoi sing adu laiba adu thadoktuna laknaba hanana khangan khrabane Irai numit ki angan basarukta Pentagon gi maikei dagi laukthokhiba wafam amada US na Poland da lanmi lising ahum thargani haigivane masi Poland da hana laiba US ki lanmi lising amaga chatret aduga pulugadavani haide America na neto gi ally sing da pikiba commitment adu ngaknabagi saruk ama oina lanmi sing adu thajankhibane makhoi gi mission di training piba madi ngakthoknaba hotnabane Ukraine gi combat mission da saruk yanaba natte haide Australia amadi New Zealand su Ukraine da laiba makhoi gi citizen singbu athuba matamda thoroknaba khangan khrei Britain Japan Latvia Norway amadi Netherlands chingba laibak sing nasu Ukraine da laiba makhoi gi citizen sing thoroknaba khangan khrabane Israel nasu makhoi gi embassy gi staff ki mari mata sing hondokpa hokre haide Russia na Ukraine gi ngamkhai manak nakna lanmi lak amarom thomjinduna laiba se US na de landa sinana bohonaba thorang ni hairibane adumakpu Russia na de adugumba thorang amata laite haire Russia na de West ki laibak singbo Ukraine da missile deploy tawroi haibagi thajaba wafam pinaba taksilibani haire US ki Kentucky da pilot yaudaba Black Hawk helicopter atiyada paikhre sayol asigi angan basarukta United States ki Kentucky shahar da lanai oina paiba flight singi achoba khongthang ama oina Black Hawk helicopter na maningtamna atiyada paikhre haire mapung phana tongan ba khusukhulai sing matik chana yauraba Black Hawk helicopter aduna minute 30 subna Kentucky city area da makhoi gi tapham khangandana koina paikhi haina Reuters na thadorokpa report amada phongdorokle flight asigi ahanba test asi tha asigi manga da ahanba oina pangthokhibane pilot yaudana paidiba Black Hawk asina laimai dagi foot lising mari altitude ta speed na pung amada mile 115 dagi 115 fawbogi changda paikhi atopa flight aduna haukiba ningthauka numitta paikhi haina Popular Science na thadorokpa report amada su phongdorokle mapung phana computer na operate tawduna thadorokliba Black Hawk asi US Defense Research Program gi saruk ama oina pangthokpane program asi Alliance haina su khangnari amadi testing asi Kentucky gi capital Fort Manakta pangthokhibane Alliance Program Manager Stewart Yang na Popular Science na phongdorokpada asigumba makhalgi autonomous flight technology asigi pandam ahum leide ahanbada asoi angam yahondaba anisubada terrain sing thengjinaduna amanga ta thokhodabadagi kalhauba amadi ahum subada sel tinghandana achoba thabak kaya pangthokpa haibana chingba sing asini
Ariane's program asigi maruoiba pandamde removable kitsing sizinaduna military aircraft singda mating pangbani haina the next web na report tawrakle program asina lanmi singna mafam amada operation chathabada hena khudong sahanba ahing nungthil naidana aircraft sing mathau tawbada mapung phana mai pakna tawba ngamhanba pilot yauduna aruba thabak thoram sing amadi phibam phattaba kayada mai pakna operate tawba amadi makoina operation tawgadoriba mafam sing adu ningthina mayek sengna uhanba ngambagi khudong chaba sing pigani haire aroibada tabiriba pumnamakpu thagatchari